ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯨꯟ ꯑꯍꯨꯝ꯫ ꯂꯧꯕꯤꯔꯁꯤ ꯒꯨꯟ ꯑꯍꯨꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛ ꯅꯤꯡꯕꯒ ꯊꯨꯡꯕꯒ ꯊꯨꯡꯕꯅ ꯍꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧꯗ ꯅꯤꯡꯊꯧꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯠꯄ ꯑꯍꯣꯕ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯦ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝꯃꯛ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕ ꯄꯣꯛꯇꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏꯕꯁꯤ ꯐꯅ ꯐꯖꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯇꯕ ꯍꯧꯅꯗꯦ꯫ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯨ ꯐꯖꯕꯗ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯃꯍꯤꯡꯗꯤ ꯀꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯗꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯍꯣꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯃꯣꯃꯣꯟ ꯅꯣꯛꯍꯟꯕ ꯉꯝꯗꯦ꯫ ꯃꯆꯥ ꯑꯃꯒꯤ ꯐꯥꯒꯤ ꯋꯥꯍꯪꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯛꯏ, ꯃꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ? ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤꯍꯧꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅꯁꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯅꯕꯨꯗꯧ, ꯅꯕꯨꯗꯧꯒꯤ ꯅꯕꯨꯗꯧꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝꯗꯃꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯈꯛ ꯄꯣꯛꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯄꯥ ꯃꯕꯨꯗꯧꯒꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯁꯤꯡꯊꯥꯅꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤꯍꯧꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗꯔꯦ ꯑꯃꯁꯨꯡ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯇꯣꯝꯇ ꯊꯃꯣꯏꯅꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯃꯇꯣꯝꯇ ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛꯁꯤ ꯁꯤꯟꯅꯔꯝꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯁꯛ ꯂꯣꯠꯂꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯎꯞꯅ ꯇꯥꯕ ꯎꯅꯥ ꯂꯣꯡꯍꯟ, ꯂꯣꯡꯅ ꯇꯥꯕ ꯎꯅꯥ ꯎꯞꯍꯟꯗꯨꯅ ꯊꯤꯕꯗ ꯑꯉꯥꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯒꯨꯟ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯊꯤꯕ ꯐꯪꯗꯕ ꯍꯧꯅꯗꯦ꯫ ꯃꯨꯟꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯁꯣꯜꯂꯕ, ꯀꯞꯂꯥꯛ ꯀꯨꯔꯨ ꯀꯥꯔꯕ, ꯌꯥꯔꯤ ꯌꯥꯆꯨꯞ ꯌꯥꯎꯗ꯭ꯔꯕ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯄ ꯁꯥꯗꯨꯅ ꯆꯩꯁꯨ ꯑꯃꯒ ꯑꯉꯥꯡ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯁꯪꯒꯨ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯆꯐꯨ, ꯆꯨꯍꯤ ꯆꯐꯨ, ꯂꯐꯣꯏ, ꯆꯦꯡꯄꯥꯛ ꯀꯕꯣꯛ, ꯂꯥ ꯂꯥꯇꯣꯟ, ꯐꯣꯂꯥ ꯇꯣꯠꯅꯕ ꯃꯆꯥꯛꯁꯤꯡ ꯄꯨꯗꯨꯅ ꯆꯠꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, ꯏꯁꯨꯁꯥ, ꯅꯈꯣꯏꯕꯨ ꯅꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯄꯨꯔꯒ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯁꯪꯒꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯨꯝꯂꯛꯏ, ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯕꯕꯥꯖꯤ, ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯆꯥꯎꯔꯕ ꯎꯁꯣꯞ ꯃꯦꯂꯥ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ, ꯃꯨꯅꯤ ꯔꯤꯁꯤ ꯃꯥꯏꯆꯧ ꯀꯌꯥ ꯄꯥꯎꯖꯦꯜ ꯕꯥꯇꯣꯟ ꯀꯠꯇꯨꯅ ꯂꯦꯡꯕꯤꯔꯛꯄ ꯑꯇꯤꯊꯤ ꯁꯦꯕꯥ ꯇꯧꯖꯒꯗꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯍꯥꯟꯅ ꯄꯥꯎꯖꯦꯜ ꯄꯤꯖꯈ꯭ꯔꯦ, ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯑꯇꯤꯊꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯒꯨꯔꯨꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛꯅꯤꯕ ꯁꯥꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯑꯋꯥꯕ ꯆꯔꯥꯝ ꯆꯥꯇꯠꯅꯔꯕ ꯄꯥꯡꯒꯜ ꯁꯣꯟꯊꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯕꯕꯥꯗꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯆꯞ ꯆꯥꯅ ꯁꯨꯔꯦꯗꯣ꯫ ꯏꯁꯤꯡ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯏꯌꯥꯁꯤꯗ ꯇꯥꯔꯛꯇꯕ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯏꯊꯋꯥꯏ ꯑꯁꯤ ꯊꯥꯒꯗꯧꯔꯦ꯫ ꯏꯈꯣꯡ ꯑꯁꯤꯁꯨ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯁꯥ, ꯅꯕꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯅꯣ ꯑꯃꯠꯇ ꯅꯈꯣꯏꯅ ꯄꯨꯔꯤꯕ ꯑꯗꯨꯅ ꯐꯣꯂꯥ ꯇꯣꯠꯂꯒ ꯑꯩꯍꯥꯛꯄꯨ ꯈꯔ ꯄꯤꯖ ꯄꯤꯊꯛꯄꯤꯔꯝꯃꯨ꯫ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕꯁꯤꯡꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯁꯥꯎꯒꯅꯤ꯫ ꯁꯥꯎꯔꯕꯗꯤ ꯏꯍꯩꯁꯨ ꯇꯝꯕꯤꯔꯣꯏ, ꯁꯥꯞꯁꯨ ꯇꯧꯔꯛꯀꯅꯤ꯫
ꯅꯪꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯦ, ꯅꯈꯣꯡꯁꯨ ꯇꯦꯛꯂꯦ, ꯍꯤꯡꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ, ꯃꯥꯂꯦꯝ ꯂꯨꯝꯅꯕꯅꯤ, ꯁꯤꯈ꯭ꯔꯣ ꯁꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯣ ꯌꯧ ꯌꯧ ꯂꯥꯡꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯑꯣꯖꯥꯅ ꯉꯥꯏꯔꯝꯂꯒꯅꯤ, ꯁꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯩꯔꯥꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯈꯛꯇꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯩꯊꯍꯧꯔꯒ ꯆꯥꯛꯅꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯖꯤ, ꯅꯍꯥꯛ ꯁꯣꯏꯗꯅ ꯌꯥꯝꯅ ꯂꯥꯝꯂꯝꯂꯒꯅꯤ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯪꯒꯣꯝ ꯆꯨꯍꯤ, ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯁꯤꯅ ꯅꯆꯥꯅ ꯐꯣꯂꯥ ꯇꯣꯠꯇꯨꯅ ꯕꯕꯥꯖꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯁꯣꯏꯗꯅ ꯀꯣꯛꯍꯟꯖꯔꯒꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯥꯡꯕꯤꯈꯣ ꯕꯕꯥꯖꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯇꯨꯔꯦꯟ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯃꯥꯅ ꯄꯣꯔꯛꯄ ꯂꯥ ꯂꯥꯇꯣꯟꯗꯨꯗ ꯐꯣꯂꯥꯗꯨ ꯇꯣꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯕꯕꯥꯖꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯔꯕ ꯊꯧꯖꯥꯟ ꯍꯩꯕ ꯏꯕꯨꯡꯉꯣ, ꯕꯕꯥꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯦ, ꯅꯥꯝꯃꯁꯨ ꯁꯣꯏꯔꯦ, ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝꯅꯤ, ꯃꯥꯂꯦꯝ ꯑꯁꯤ ꯂꯨꯝꯅꯕꯅꯤ, ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯁꯥ ꯌꯥꯝꯅ ꯂꯩꯔꯤꯕ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯆꯨꯍꯤ ꯁꯪꯒꯣꯝ ꯆꯦꯡꯄꯥꯛ ꯄꯨꯔꯛꯇꯕꯒꯤ ꯒꯨꯔꯨꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯝꯕꯤꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯕ ꯀꯥꯎꯕꯗ ꯅꯠꯇꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯂꯣ ꯍꯥꯏꯅ ꯁꯥꯞ ꯇꯧꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯅꯪ ꯑꯣꯖꯥꯕꯨ ꯀꯤꯗ꯭ꯔꯥ? ꯆꯠꯂꯣ ꯆꯠꯂꯣ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯆꯥꯛꯅꯤꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯏ, ꯕꯕꯥꯖꯤ, ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯤ ꯅꯍꯥ ꯑꯍꯟ ꯈꯥꯏꯗꯦ, ꯆꯞ ꯃꯥꯟꯅꯩ, ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯗꯪꯅꯤ ꯃꯨꯠꯊꯕ ꯅꯥꯏꯕ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ꯫ ꯊꯋꯥꯏ ꯑꯃꯅ ꯊꯋꯥꯏ ꯑꯃꯕꯨ ꯄꯦꯜꯍꯟꯕ ꯑꯁꯤꯃꯨꯛ ꯆꯥꯎꯕ ꯄꯨꯅ꯭ꯌ ꯂꯩꯇꯦꯁꯨ ꯇꯥꯛꯄꯤꯗꯣ ꯑꯣꯖꯥꯅ꯫ ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯀꯟꯕꯤꯕꯃꯨꯛ ꯆꯥꯎꯕ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯤꯕꯨ ꯄꯦꯜꯍꯟꯕ ꯃꯁꯤꯃꯨꯛ ꯆꯥꯎꯕ ꯗꯥꯟ ꯑꯃ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯗꯣ ꯑꯣꯖꯥꯅ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯕ ꯚꯤꯈ꯭ꯌꯥꯔꯤ ꯑꯗꯣ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯚꯤꯈ꯭ꯌꯥꯔꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯑꯣꯏꯅꯤꯁꯨ ꯍꯥꯏꯅꯩ꯫ ꯅꯆꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯖꯒꯅꯤ ꯒꯨꯔꯨꯅ ꯁꯥꯎꯗꯅꯕ꯫ ꯎꯠ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯕꯁꯨ ꯇꯨꯝꯖꯈꯤꯁꯅꯨ, ꯃꯗꯨꯗ ꯑꯩ ꯆꯤꯡꯅꯕ ꯂꯩꯇꯦ, ꯍꯤꯡꯅ ꯁꯥꯒꯔ ꯀꯥꯕꯅꯤ ꯈꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕꯅ ꯈꯥꯝꯕ ꯌꯥꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯩꯔꯥꯕꯅ ꯐꯣꯂꯥ ꯇꯣꯠꯇꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛꯂꯦ꯫ ꯆꯥꯛꯅꯤꯕꯅ ꯄꯦꯟꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯈ꯭ꯔꯦ꯫ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯉꯦ ꯈꯟꯗꯨꯅ ꯆꯥꯛꯅꯤꯕꯗꯨ ꯅꯣꯡꯃ ꯎꯅꯁꯤ, ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯇꯝꯕꯤꯕ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯔꯛꯇꯨꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯀꯠꯇꯨꯅ ꯒꯨꯔꯨ ꯗꯈꯤꯅꯥ ꯇꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯒꯨꯔꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯄꯨꯔꯛꯇꯅ ꯊꯦꯡꯅ ꯂꯥꯛꯄꯗꯨꯗ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯃꯩꯔꯥꯕ, ꯅꯪꯅ ꯊꯦꯡꯅꯁꯨ ꯂꯥꯛꯂꯒ ꯒꯨꯔꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯤꯕꯗꯤ? ꯅꯪ ꯒꯨꯔꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯅꯪꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯕꯨ ꯎꯁꯤꯠ ꯊꯑꯣꯏꯅ ꯇꯧꯗꯕꯒꯤ ꯃꯍꯩꯗꯤ ꯅꯪꯕꯨ ꯎꯠ ꯑꯣꯏꯅ ꯈꯨꯗꯛꯇ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯨꯔꯨꯒꯤ ꯈꯨꯖꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯏꯁꯤꯡꯗꯨꯅ ꯆꯥꯏꯒꯦ ꯇꯧꯔꯛꯄꯃꯛꯇꯗ ꯃꯩꯔꯥꯕꯅ ꯈꯨꯔꯨꯝꯗꯨꯅ ꯆꯥꯛꯅꯤꯕꯗ ꯐꯣꯂꯥ ꯇꯣꯠꯇꯨꯅ ꯄꯤꯖꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯒꯨꯔꯨꯖꯤ, ꯍꯧꯖꯤꯛꯇꯤ ꯁꯥꯞ ꯇꯧꯕꯤꯔꯣ, ꯒꯨꯔꯨꯒꯤ ꯑꯇꯃꯥꯅ ꯄꯦꯟꯕꯤꯕꯗꯨꯅ ꯅꯅꯥꯏꯒꯤꯁꯨ ꯑꯄꯦꯟꯕꯅꯤ꯫ ꯏꯇꯤꯡ ꯇꯤꯡꯅ ꯂꯤꯔꯛꯄ ꯃꯩꯔꯥꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯒꯨꯔꯨꯗꯣ ꯁꯥꯎꯕ ꯈꯪꯍꯟ ꯍꯟꯊꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯊꯧꯖꯥꯟ ꯍꯩꯕ ꯑꯃꯗꯤ ꯒꯨꯔꯨꯒꯤ ꯁꯥꯞꯄꯨ ꯊꯧꯅꯥ ꯐꯅ ꯀꯤꯗꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯩꯔꯥꯕꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯩꯔꯥꯕ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯤꯁ꯭ꯌꯅꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯉꯥꯜ ꯅꯥꯏꯍꯟꯒꯗꯧꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯤꯁ꯭ꯌ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯇꯧꯖꯔꯛꯄ ꯀꯔꯃꯅꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯤꯁ꯭ꯌ ꯑꯃ ꯑꯣꯏꯔꯕꯗ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯖꯔꯣ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯖꯔꯤ꯫
ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯖꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯀꯥꯎꯕꯤꯔꯒꯅꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7